tai aingona thoena khalasine aigi yumda mai loi thadokpire thadokpi loirakanda amuk aigi Ima Manipur aigi imado matup ani thoga ani thokla yennaseye hojik diplomacy sanaba matam natte amasoo saodanaba taw matam natte hojiti karigino hay matam khada kitang strict action decision law matam oirabrana khalle government mawa lawdabida moigi tongana independence day ga tawdana sophisticated weapon ga paidana mawa lawde takpa ma moida yauribase si chap chap action ma lokhatpa matam yaura ori dagi lakpa koi chinau singi family gi members singi koi gi PMJAY gi beneficiary gi card yen bada koi gi makoi da tholakpa maming koi gi government authorized tawdaba village ki maming tholakpa sida koi nungai manda na ina koi gi Ministry of Health and Family Welfare gi PMJAY scheme pariba section du gi in charge da ina complaint am launch tawjabane do isamak thangthing na unajai adoda koi gi joint secretary duna masamak na haibira koi matung ina PMJAY sidi koi gi national health authority ki makhada leibanina aduda complaint forward tawe do technical meeting ama state coordinator ga taw matamda mahakna haibirakbagi matungina aikoi gi 2011 ki matungda aikoi gi district anoba form tawba sing sigi data sing makoida laite label bse se pikhalakadabase state health agency department na pikhalakadabane haibire aduna makoida data laitabaduna hojik si confusion myam se tholakpane na haibire aduna si yam thuna sigi leiba problem se amadabu oro amanabu oro yam thuna national health authority na solve tawjage duga tawsu tawri haidun assurance pibire edu khara hangbirak pa yawe aingonda mahesh nang yam nungai taba male media da kida tholakpada nungai taba male na hai nungai triba maram se kauna na bai duino tasengna yam kuirabre tawra iba se do plus aigi phajakraba aikoigi phajakraba Manipur se Sida leiriba atatai aingona thoena khalasine aigi yumda mai loi thadokpire thadokpi loirakanda amuk aigi Ima Manipur aigi imado matup ani thoga ani thokla yennaseye kanana bu nungai duino amta haibiro aduna hojikti ai leaders khudingmakta haininge leaders khudi Manipur da leriba leaders khudingmakta hojikti kaino amasoo saodanaba themjanaba matam natte santi ne khone pamjariba se santi pamdaba mi bu kana lai adubu khangan ma mathau tai karino hai matamda si maitai dangi wanate leiriba community khudingmakna akhoi Manipur se kaiba yade ko chungthopira aga sima chummi ko sina lali ko aran base sini ko makoi integrity break tawna ba tawi ko khadi nahan yengbiu 10 MLA duna separate administration amu haire adugi matungda amu DGP ama tongana chief secretary tongana bibiro aduga leiriba mayam separate administration haibaga chapmanana makoi hairi adu taragadi si Manipur ki integrity kaina ba tawrapa potni ko haina leibiriba leaders man chongthopiro hairiba demand tawriba meeting se punishment ama yaunana security national threat amani haiduna makoi se punishment piba mathau tare themjanaba matam nate huji karino haibadi numise atokimatic sange aduna leibase akoi Manipur se phajagraba community khudima pullaga nusi chanan leiminaba mamani sida akoi maitai naga gi ichinau sing maitai pangan leiba community atopa mayamsu nusi chanan leiminaba mafam mamani aduga mamangai degi leiraklaba cookie sing su leiminari sida anoba lakpa refugee chin cookie terrorist myam sin na moida ariba leiriba cookie community leijari basi amu moida brain wash tawre haira kanda handa achauwa violence ma thoan base si makoi tawriba demand si demand ru tabai mahuta pirakpa numitu da moise punishment piba yarabane adun leibiriba mayam se tasengna haragadi yam nuaijadabdi karino hay matamda hojik diplomacy sanaba matam natte amasoo saodanaba taw matam natte hojiti karigino hay matamda khada kitang strict action decision law matam oirabrana khalle noina toido yam thin laliko adu taragadi si punishment noide phangadabni ko haibase si state government su central government gi advice la su pibam thokpa matam yorabrana khalle natragadi matung tarakpada su atopa mi community mama pandagi memar natraga su atopa community gi mi ma lakhlaga akoi separate administration piro akoi Manipur se thugaira si atopa community lakhlaga sum separate administration sum tauraga ta hairaga tawba taragadi Manipur ge yamna moina tawning ko si tawba maming onthokni matamda onthokpa masagi ipunat matam ipu matamdagi thonjaramba maminga se pangonda onthokpa daidi mokhoina tawning ko si tawba government gi mawa lawdabida moigi tongana independence day ga tawdana sophisticated weapon ga paidana mawa lawde takpa ma moida yauribase si chap action ma lokhatpa matam yaurabrana khalle aduna tasengna harabada ai mayam punamak leaders khudimaka thopir akana Manipur nungshiba leaders sing haijage Manipur nungshiba leader mayam loi thopiro aduga achumbani aran mase noi ni ko na khoi se dandi phangdaba yadi haibagi kholhaw se pulap lawminasi thank you